ngasi taibang gomhai YouTube channel na iroi roi boina miyam da sandokjari salang laisang themgi yeksing ana hobada amom ahaibam ina hobada ingkutam ingmudam kana hobada konjengbam haurokbam konthaujam mainam khana hobada kharaizam khagokbam khoisam khuntongbam khundongbam khoisnam khoirom khuriyambam khuraizam khuraisa tenkhanpam ngana hobada ngakhem ngathem nganukapam sana hobada singakham sengleipam tana hobada tongbram taurangbam thana hobada thauganbam thangjamayum pubam nana hobada nausekpam nausram pana hobada posangbam phana hobada phaida soibam mana hobada maiwathiam maibrabam mairambam mairembam moinam yana hobada yumgudum yangoizam lana hobada langonjam leitam leisangthem loktongbam lausigan wana hobada wairokbam sana hobada samnoipam sangkhubam sarokhaibam sarangthem sombem soraisam samom suraisem hana hobada haibam haiwam hauroksam hemoisam haibam haimoibam huyam salang laisang them yektagi mathang onkhibasingi manungda khagokpamna salang laisang them angom khoisnamna mangang salang laisang them amadi angom khoiromna khuman mangang salang laisang them khuriyanbamna mangang salang laisang them khuraizamna khanganba salang laisang them tongbramna salang laisang them amasung angom taurangbamna salang laisang them amasung angom nauksekpamna salang laisang them amasung angom yangoizamna salang laisang them amasung moirang langgonjamna salang laisang them amasung khanganba laisang themna salang laisang them amasung moirang loktongbamna salang laisang them amasung angom wairokpamna salang laisang them amasung angom sarokhaibamna salang laisang them amasung angom sarangthemna salang laisang them amasung angom soraisamna salang laisang them angom amasung khanganba haibamna salang laisang them amasung khuman huyamna salang laisang them amasung khuman matang asida lepa leitana taibang kuma YouTube channel na sandoktra laksariba yeksing miyamna sandoksakre mamangi tabi hodabi yeksing miyamna mamangi video singda tabi biyagani